अहानबद मरुइब पावम ओइना कोब्रा की एक्शन हौरेब पावम हान ओइना रिपोर्ट तौरी हारिब एक्शन सिदा ऑपरेशन सथब मतमदा हेंगलेपता अमा सिरगा अहुमना डिटेन तौदुना थमलेब पावक्सन हेडलाइन ओइना तौबगा लोइना हारिब थौदो सि कोब्रा कमांडो बटालियन ऑफ रिसोल्यूट एक्शन की मखा ताबा ओइना जून की तांग तरुक थुंगलरबा मतुंगदा माखोई ऑपरेशन मणिपुर की हिल की डिस्ट्रिक्ट अनिद सथब हौख्रे हारि हारिबसिंग असि सोंखोंग विलेज हेंगलेप सब डिविजन चुचामपुर की मनुंग लेबा हारिब जगह असिदा अदुगा अतोपा मेजर ऑपरेशन अमना कोनसाखुल एरिया सेनापति डिस्ट्रिक्ट की मनुंग सन हारिब जगह सिंग असिदा सतखिबने हारि हारिब ऑपरेशन असिदा मियोय अहुम वॉलंटियर विलेज वॉलंटियर अहुम डिटेन तौदुना थमलि हाब रिपोर्ट अमसु मखातना तौरी रिपोर्ट अमगी मतुंग इनदि हारिब ऑपरेशन असिदा लैंडमिन संग कौब मियोय मदी हारिब कोब्रा न कापदा माक सिरि हारि अदुगा माकी बुदी सि आर्म फोर्सेस न पुदुना सख्रे दुगा हारिब कोब्रा सिना संगलंग वांगबो थियोमाई हॉप्सन अबोमाई अमसुम नावोंगिंग सवांग कौबा हारिब विलेज वॉलंटियर अहुमना डिटेन तौदुना थमलि हारि सौराकना सिक्योरिटी पर्सनल चामग यांखैना ऑपरेशन असिदा डिप्लॉय तौखेब वाफम पल्ली अमरोमदना न्याकी ममांगदा लेजमंग हॉकिफ MLA 57 हैंगलेप ST असेंबली कॉन्स्टिट्यूएंसी की माइकई की कंडेमनेशन लेटर मंगसी तांग 13 जून इंग्लिश कुनग तरुक थादुरखली हारिब कंडेमनेशन लेटर असिद मरुइन पल्लिबु वफुम खरदी हैंगलेप सब डिवीजन की मनुंग सन लैबा नॉर्थ सोंगकोंग विलेज दा जॉइंट सिक्योरिटी फोर्सेस की मखुता लेनमिंग संकौबा सन ऑफ लेनखुगिन हॉकिफ हारिब मियुएसी हाथखिबस अकन ममोंगदा हारिब MLA सिगी माइकैदिगी कंडेम तौई हाइबसिनी लोइनना हारिब मरा लेजदरबा सिविलियन असि हारिब सिंगसि खुदसिदा लेखिदबसि थमोइसिंग नोआइते अमसुम अनएक्सेप्टेबल ओयब वाफम यावना पल्ली हारिब थौदोसि MLA सिना मखाताना पल्लिब वाफम असिना हारिब आई विटनेस सिंगी पाउदम अमगी मतुंग इनदि हारिब थौदोसिदा माकपु कापतुना हालब मतुंगदा माकी फ्रिटसिंग खुंगाउसिंग माइ क्लोथसिंग लौथोक्लब मतुंगदा माकी बुदी असि हारिब जॉइंट सिक्योरिटी सिना पुदुना सखेब वाफम असिनी मखाताना पाउसिना मखातारि मदुदि हारिब मिये सिरब मतुंगदा माकी हारिब सिरिब थौदो असि माकी हारिब थौदो से फेक इंसिडेंट अमा ओइना पोर्ट्रेट तौनबगी दमग होटनरे हाइब एटीएम तौरेब वाफम यावबग लोइना हारिब थौदोक्सिंग असि याब ngamloi हाइबसिनी मखाताना पाउसता पल्लदुना मा आइना डिमांड तौरि मदुरि हारिब लेखिदरबगी हक्सांग असि रिकवर तौबिनब खुतक्ता अमसु माकी थावा यावदरब हक्सांग असि फैमिली की इमुंग मुनुंग सिन्नबिनब हाइब वाफम पनबग लोइना हारिब थौदो असि मतांग जुडिशियल अमसुम इंडिपेंडेंट इंक्वायरी सथगदबनी हाइब यावना हारिब सिंगसिगी मथक्ता एक्शन लखटगदबनी हाइब वाफम यावना स्पॉट पलकली अतोपा पावमना मणिपुर की DJP मुकेश न लुसिंगबा कंबाइंड सिक्योरिटी फोर्स न कांगपोकपी डिस्ट्रिक्ट की तुआन मफम सिंगदा सर्च ऑपरेशन सथखरी हारिबसिदा खुलाई यावना तुआन पोलम कियाम फगतखरी हरि मखातबा अपडेट म्याम पुन ngamiनसी अमरोमदना कुकी अलायंस फॉर नम्पी अवेकनिंग मूवमेंट को लुप अमना अकन ममोंगदा वाफम थमकपग लोइनना अर्जेंट मेमोरेंडम अमा श्री जगत प्रकाश नद ऑनरेबल यूनियन मिनिस्टर ऑफ हेल्थ एंड फैमिली वेलफेयर गवर्नमेंट ऑफ इंडिया अयब सिरोल अमा पिसिनबग लोइनना हारिब सिरोल असिदा पल्लिब मरुइब वाफम खरना रिम्स रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स असी इम्फाल दगी कांगपोकपी डिस्ट्रिक्ट हेडक्वार्टर द ओइना रिलोकेशन तौबिनबा वाफम पुकनिंग सिंखरे हारिब सिरोल असिदा नाहन इनौ नौना कुकिमियोय अहुम अशोक पुखलकपगा मारी लेना वाफम क्या फोंदोप सिरोल तांग 13 जून इंग्लिश कुनग तरुक्ता यूनियन होम मिनिस्टर जगत प्रकाश नददा अयब सिरोल पिसनखिबनी नाइजेरिया लकुरावा मिलिटेंट मिसम कुन हाथख्रे हारि हारिब थौदो असि नाइजेरिया की अवांगसुप थंगबा केबी स्टेट लेबा फंकेल राफी खुंगंग खुलाई पाइबा लकुरावा मिलिटेंट मिसम कुन हाथख्रे हाइना लोकल मीडिया रिपोर्ट तौरखरि हौखिबा नुमाइजु नुमित सतखिबा किनिंगाई ओइरबा मिसि मिनागी थौदो हंदक थोखिबा ख्वाइदिगी लेवक्तिबा थौदो अमा ओइखिबा नतना मियोय कया मरुम असो ओपन हनखि असो ओपन नंगलब खुंजासिंग अदु लेंगना मनाक नकपदा लेबा अना लेंगसंग सिंग मखाताना लेंग सथरि हरि केबी स्टेट गवर्नमेंट मिहात अदु लकुरावा मिलिटेंट सथाबनी हाइना फोंदोखिबा लोइना डेप्यूटी गवर्नर उमर
ꯇꯥꯐꯤꯗꯥꯅ ꯂꯨꯆꯤꯡꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯦꯡꯅꯍꯧꯔꯤꯕ ꯑꯋꯥꯕ ꯀꯌꯥꯗꯨ ꯁꯔꯨꯛ ꯌꯥꯈ꯭ꯔꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯒꯣꯚꯔꯅꯔ ꯎꯃꯔ ꯇꯥꯐꯤꯗꯥꯅ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯉꯥꯛꯁꯦꯟꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯃꯊꯧ ꯇꯧꯍꯟꯒꯅꯤ ꯑꯃꯁꯨꯡ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯅꯕꯒꯤꯗꯃꯛ ꯑꯣꯄꯔꯦꯁꯟ ꯆꯠꯊꯒꯅꯤ ꯍꯥꯏꯅꯁꯨ ꯒꯣꯚꯔꯅꯔ ꯎꯃꯔ ꯇꯥꯐꯤꯗꯥꯅ ꯈꯨꯟꯖꯥꯁꯤꯡꯗ ꯊꯥꯖꯕ ꯄꯤꯈꯤ꯫ ꯑꯔꯦꯋꯥꯒꯤ ꯃꯐꯝꯁꯤꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯥꯟꯗꯥ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯔꯤꯝꯁꯇ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯑꯍꯨꯝ ꯂꯩꯔꯣꯟ ꯋꯥꯏꯐꯩ ꯈꯨꯜꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯣꯏꯔꯝꯂꯤ꯫ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯃꯔꯥꯏꯕꯛ ꯇꯝꯕ ꯉꯝꯗ꯭ꯔꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟ ꯀꯌꯥ ꯀꯣꯟꯁꯥ ꯈꯨꯜꯗ ꯂꯥꯟꯗꯥꯅꯕ ꯊꯣꯝꯖꯤꯟꯈ꯭ꯔꯤ꯫ ꯖꯨꯟ 15 ꯑꯌꯨꯛꯇ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯃꯈꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯀꯣꯟꯕ ꯂꯩꯔꯣꯟ ꯋꯥꯏꯐꯩ ꯈꯨꯜ ꯃꯅꯥꯛꯇ ꯅꯥꯒꯥ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯒ ꯈꯨꯠꯊꯣꯛꯅꯕꯗ ꯁꯣꯛꯄꯅꯤ ꯍꯥꯏꯕ ꯔꯤꯝꯁꯇ ꯄꯨꯈꯠꯂꯛꯄ ꯀꯨꯀꯤ ꯑꯁꯣꯛꯄ ꯑꯍꯨꯝ ꯂꯩꯔꯣꯟ ꯋꯥꯏꯐꯩ ꯈꯨꯜꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯣꯏꯔꯝꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯃꯤꯂꯤꯇꯔꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯔꯤꯝꯁꯇ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯥꯌꯦꯡꯅꯕ ꯄꯨꯈꯠꯂꯛꯈꯤꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯅꯥꯒꯥꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯁꯣꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯛꯄ ꯑꯍꯨꯝꯃꯛ ꯂꯩꯔꯣꯟ ꯋꯥꯏꯐꯩ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯤ꯫ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯀꯣꯟꯁꯥ ꯈꯨꯜꯗ ꯂꯥꯟꯗꯥꯕ ꯆꯠꯄꯗ ꯁꯣꯛꯄ ꯑꯣꯏꯔꯝꯂꯤ꯫ ꯄ꯭ꯔꯦꯁꯇ ꯐꯪꯕ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯟ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯑꯔꯨꯕ ꯐꯤꯚꯝꯗ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯔꯤꯝꯁꯇ ꯄꯨꯈꯠꯂꯛꯄ ꯂꯥꯌꯦꯡ ꯆꯠꯊꯔꯛꯈꯤꯕ ꯀꯨꯀꯤ ꯑꯍꯨꯝꯃꯛ ꯃꯊꯧ ꯇꯥꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯥꯌꯦꯡ ꯆꯠꯊꯅꯕ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯍꯦꯛ ꯂꯩꯕꯒ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯊꯣꯛꯈꯤꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯝꯁꯇ ꯂꯥꯌꯦꯡꯂꯤꯕ ꯀꯨꯀꯤ ꯑꯍꯨꯝꯃꯛ ꯂꯩꯔꯣꯟ ꯋꯥꯏꯐꯩ ꯀꯨꯀꯤ ꯈꯨꯜꯗꯒꯤ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯈꯣꯏ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯀꯣꯟꯁꯥ ꯈꯨꯜꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕꯒꯤꯗꯃꯛ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯣꯟ ꯋꯥꯏꯐꯩ ꯈꯨꯜꯗ ꯀꯦꯝꯞ ꯇꯧꯔꯒ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯅ ꯖꯨꯟ 15 ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯁꯣꯛꯄꯗꯒꯤ ꯔꯤꯝꯁꯇ ꯂꯩꯀꯠꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯍꯨꯝ ꯑꯗꯨꯗꯤ ꯄꯥꯎꯒꯣꯜꯂꯥꯜ ꯁꯣꯡꯂꯣꯏ ꯆꯍꯤ 19 ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯤ ꯃꯣꯜꯗꯤꯡ ꯈꯨꯜ, ꯂꯨꯟꯂꯤꯗꯣ ꯋꯥꯏꯐꯩ ꯆꯍꯤ 10 ꯌꯥꯏꯔꯤꯄꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯅ ꯀꯣꯟꯕ ꯀꯥꯃꯨ ꯇꯥꯡꯅꯣꯝ ꯈꯨꯜ ꯑꯃꯗꯤ ꯒꯦꯜꯅꯦꯃꯥꯡ ꯋꯥꯏꯐꯩ ꯆꯍꯤ 19 ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯁꯟ ꯕꯦꯡꯛꯇ ꯂꯩꯕꯅꯤ꯫ ꯒꯦꯜꯅꯦꯃꯥꯡ ꯋꯥꯏꯐꯩ ꯂꯦꯡꯖꯨꯝꯅ ꯄꯥꯟꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯊꯕꯥꯛꯇ ꯐꯥꯎꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤ꯫ ꯄꯥꯎꯒꯣꯜꯂꯥꯜ ꯁꯣꯡꯂꯣꯏꯒꯤꯅ ꯑꯣꯏ ꯊꯪꯕ ꯊꯕꯥ ꯑꯃꯁꯨꯡ ꯄꯨꯛꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ CTVHꯒꯤ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯔꯥꯀꯣꯇꯣꯃꯤ ꯁꯔꯖꯔꯤ ꯇꯧꯈ꯭ꯔꯤ꯫ ꯒꯦꯜꯅꯦꯃꯥꯡ ꯋꯥꯏꯐꯩꯗꯒꯤꯅ ꯅꯤꯡꯖꯣꯜꯗ ꯂꯦꯊꯣꯠ ꯁꯦꯜꯅ ꯄꯥꯜꯂꯤ꯫ ꯌꯦꯠ ꯊꯪꯕ ꯈꯨꯗꯥꯡꯗꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯜꯂꯤ꯫ ꯗꯣꯛꯇꯔꯁꯤꯡꯅ ꯃꯍꯥꯛꯄꯨ ꯕ꯭ꯔꯦꯗꯔ ꯔꯦꯄꯤꯌꯔ ꯁꯔꯖꯔꯤ ꯇꯧꯈ꯭ꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯔꯤꯝꯁꯇꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯛꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯁꯣꯛꯄ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯍꯨꯝꯃꯛ ꯂꯩꯔꯣꯟ ꯋꯥꯏꯐꯩ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯉꯥꯛꯇ ꯌꯧꯔꯝꯗꯕ ꯑꯁꯤꯅ ꯃꯈꯣꯏ ꯀꯣꯟꯁꯥ ꯈꯨꯜ ꯅꯥꯒꯥ ꯚꯤꯂꯦꯖꯇ ꯑꯦꯇꯦꯛ ꯇꯧꯅꯕ ꯂꯩꯔꯣꯟ ꯋꯥꯏꯐꯩ ꯈꯨꯜꯗ ꯀꯦꯝꯞ ꯇꯧꯗꯨꯅ ꯂꯩꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ ꯀꯨꯀꯤ ꯈꯨꯜꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯔꯤꯕ ꯀꯣꯟꯁꯥ ꯈꯨꯜ, ꯀꯣꯟꯁꯥꯔꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯔꯥꯏꯕꯛ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯃꯌꯥꯝ ꯑꯃꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯟꯗꯥꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈꯤꯕ ꯑꯁꯤꯅ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯔꯤ꯫ ꯀꯣꯟꯁꯥ ꯈꯨꯜ ꯑꯁꯤ ꯀꯨꯀꯤ ꯈꯨꯟꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯈꯨꯜꯅꯤ꯫ ꯍꯧꯖꯤꯛ ꯈꯨꯜ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯁꯝꯅꯗ꯭ꯔꯕꯅ ꯂꯩꯔꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯈꯨꯜ ꯊꯥꯗꯣꯛꯈ꯭ꯔꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯄ ꯉꯝꯗ꯭ꯔꯤ꯫